ꯁꯤꯁꯦ ꯀꯩꯝ ꯆꯥꯝꯗ꯭ꯔꯤꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯦ ꯁꯤ ꯍꯩꯗꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯅꯧꯕ ꯁꯤꯜꯂꯒ ꯑꯃꯨꯛ ꯐꯨꯠꯇꯣꯛꯁꯤ ꯀꯛꯊꯠꯈ꯭ꯔꯦ ꯆꯅꯝ ꯄꯣꯞ ꯄꯣꯞ ꯁꯨꯒꯥꯏꯔꯒ ꯁꯤꯡꯁꯨ ꯌꯥꯝ ꯇꯣꯏꯍꯟꯗꯕꯤꯗ ꯄꯣꯞ ꯄꯣꯞ ꯃꯣꯔꯣꯛ ꯁꯤꯗ ꯊꯨꯝꯁꯨ ꯑꯗꯨꯝ ꯍꯥꯞꯈ꯭ꯔꯦ ꯁꯤꯡ ꯍꯥꯟꯅ ꯁꯤꯆꯟꯈ꯭ꯔꯦꯕ ꯑꯩ ꯊꯨꯝꯁꯨ ꯍꯥꯞꯆꯟꯈ꯭ꯔꯦ ꯕ꯭ꯂꯦꯛ ꯄꯦꯄꯔꯁꯨ ꯍꯥꯞꯆꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯆꯝꯄ꯭ꯔꯥ ꯑꯃꯨꯛ ꯁꯨꯝꯖꯜꯂꯦ 스킨ꯒꯤꯁꯤ ꯂꯣꯏ ꯂꯧꯊꯣꯛꯑ ꯀꯛꯈ꯭ꯔꯕ ꯀꯩꯅꯣ ꯇꯧꯋꯦ ꯀꯛꯈ꯭ꯔꯦ 스킨 ꯇꯣꯉꯥꯟ ꯇꯥꯎꯗꯣꯏꯅꯤ ꯎꯂꯥꯂꯥ ꯃꯨꯜꯂꯝꯃꯗ꯭ꯔꯥ ꯑꯗꯨꯗ ꯋꯥꯠꯂꯤꯗ ꯃꯩꯁꯤ ꯈꯤꯇꯪ ꯂꯩꯊꯕꯅꯦꯅ ꯈꯔ ꯀꯨꯏꯅ ꯁꯧꯍꯟꯒꯦ ꯊꯥꯎ ꯁꯥꯔꯦ ꯇꯦꯖꯄꯇꯥ ꯊꯥꯗꯔꯦ anh khali mà xuống ra phải đi lãng là ꯉꯁꯤꯗꯤ ꯔꯥꯃꯦꯟꯅꯦ ꯇꯣꯛꯕꯣꯛꯀꯤꯅꯦ ꯑꯗꯨꯒ ꯒ꯭ꯂꯥꯁ ꯅꯨꯗꯜꯁ ꯄꯨꯔꯥ ꯃꯤꯛꯁ ꯇꯧꯔꯒ ꯊꯣꯡꯖꯟꯈ꯭ꯔꯦ ꯃꯣꯏ ꯃꯁꯂꯥꯒꯩꯁꯨ ꯄꯨꯂꯞ ꯍꯥꯞꯈ꯭ꯔꯦ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯅ ꯄꯣꯛꯁꯦ ꯕꯣꯁꯥꯝ ꯁꯦꯝꯕꯅꯦ ꯁꯤꯔꯥꯈꯣꯡ ꯕꯣꯁꯥꯝ ꯑꯗꯨꯒ ꯑꯩꯒꯤꯅ ꯁꯤ ꯆꯤꯀꯟ ꯑꯇꯥꯎꯕ ꯉꯁꯥꯏ ꯐꯖꯅ ꯇꯥꯎꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯒ ꯑꯗꯨꯏ ꯃꯍꯤꯗꯨꯗ ꯊꯥꯎꯗꯨꯗ ꯄꯣꯇꯦꯇꯣ ꯋꯦꯖꯦꯁ ꯁꯦꯝꯃꯦ ꯑꯗꯨꯒ ꯇꯣꯃꯦꯇꯣꯒ ꯄꯣꯇꯦꯇꯣ ꯋꯦꯖꯦꯁꯤ ꯌꯥꯝ ꯀꯟꯅꯕꯨꯗꯤ ꯅꯠꯇ꯭ꯔꯁꯨꯀꯣ ꯑꯗꯨꯝ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯀꯤꯝꯆꯤꯁꯨ ꯂꯩꯔꯦ ꯁꯤ ꯊꯝꯃꯗꯤ ꯌꯥꯔꯔꯣꯏꯅ ꯅꯥꯀꯟꯗ ꯑꯗꯨꯝ ꯊꯝꯃꯦ heavy ꯑꯩ ꯁꯤꯅꯀꯣ ꯄꯦꯜꯂꯛꯇ꯭ꯔꯗꯤꯀꯣ ꯆꯤꯂꯤ ꯁꯣꯁ ꯉꯝꯖꯔꯣꯏ ꯆꯤꯂꯤ ꯑꯣꯏꯜ ꯁꯣꯔꯤ mahal ꯑꯩꯈꯣꯏꯅ ꯁꯤ ꯇꯋꯥꯗ ꯔꯥꯃꯦꯟ ꯍꯧꯕꯁꯦ ꯑꯍꯥꯟꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯩꯒꯤ ꯆꯥꯡꯗꯣ ꯈꯪꯍꯧꯗ꯭ꯔꯦ ꯈꯪꯗꯗꯅ ꯈꯔ ꯇꯣꯏꯔꯦ ꯊꯧꯔꯥ ꯀꯤꯝꯆꯤꯁꯦ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯛꯏꯅꯦ ꯅꯝꯗꯅ ꯂꯧ ꯃꯖꯥꯂꯦ ꯇꯧꯔꯛꯏꯅꯦ 오해 보쌈 셈에도 걸레도 스티팡 그래
ꯄꯤꯌꯥꯏꯅ ꯌꯦꯟ ꯄꯨꯔꯛꯇ꯭ꯔꯤꯉꯩꯗꯒꯤ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯆꯥꯎꯕ ꯂꯣꯏꯕꯕꯨ ꯐꯨꯠꯂꯤꯅꯦ ꯐꯖꯔꯦ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯏꯉꯣꯟꯅꯦꯁꯤ ꯌꯥꯝ ꯀꯟꯅ ꯃꯨꯟꯕ ꯑꯣꯏꯗ꯭ꯔꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏ ꯌꯥꯝ ꯃꯨꯟꯕꯗꯤ ꯁꯥꯏꯕꯁꯨ ꯇꯣꯏꯗꯦꯀꯣ ꯄꯨꯔꯥ ꯃꯨꯟꯗꯕꯒꯤ ꯀꯩꯅꯣ ꯀꯥꯕꯗꯁꯨ ꯀꯥꯗ꯭ꯔꯦ ꯃꯤꯠ ꯀꯥꯕꯗꯣ ꯌꯥꯈꯤꯔꯣꯏ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯀꯔꯤ ꯃꯇꯧꯅꯣ ꯂꯣꯀꯦꯜ ꯕꯣꯁꯥꯟ ꯈꯨꯍꯥꯎꯁꯦ ꯎꯈ꯭ꯔꯨꯜꯒꯤ ꯇꯦꯁ ꯏꯪꯉꯗꯤ ꯖꯔ 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 ꯆꯥꯁꯟꯕ ꯌꯥꯔꯕꯅꯤꯁꯦ ꯍꯥꯏꯖꯜꯂꯨ ꯋꯥꯔꯤꯒ ꯁꯥꯟꯗꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯣ ꯃꯃꯥꯡ ꯚꯤꯗꯤꯑꯣꯗ ꯆꯥꯗꯕꯗꯣ ꯆꯥꯁꯜꯂꯣ ꯍꯩꯅꯔꯛꯄꯅꯦ ꯍꯥꯏꯕ ꯑꯗꯨꯗꯩ ꯆꯥꯔꯅꯦꯕ ꯑꯩꯗꯤ ꯆꯥꯏ ꯋꯥ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯒ ꯀꯥꯎꯔꯦꯗ ꯑꯩ ꯕꯥꯎ ꯊꯥꯡꯒꯠꯄ ꯋꯥꯔꯦ ꯑꯩꯁꯨ ꯋꯥꯔꯦ ꯑꯩ ꯋꯥꯔꯦ ꯁꯤꯗ ꯑꯣꯏꯅ ꯆꯠꯍꯜꯂꯛꯑꯒꯦ ꯆꯥꯁꯜꯂꯛꯑꯣ ꯐꯥꯏꯗꯧꯅꯦ ꯅꯥꯏꯁ ꯃꯩꯗꯤ ꯃꯨꯠꯈ꯭ꯔꯦ ꯑꯗꯨꯝ ꯆꯥꯔꯣ ꯑꯂꯨꯁꯤꯁꯨ ꯍꯥꯎꯋꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯁꯨ ꯍꯥꯎꯋꯤ ꯁꯤꯁꯨ ꯍꯥꯎꯋꯤ ꯁꯤꯁꯨ ꯍꯥꯎꯋꯤ ꯂꯣꯏ ꯍꯥꯎꯋꯦ ꯌꯥꯝ ꯃꯃꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯂꯨꯝꯖꯟꯅꯤ ꯂꯧꯊꯣꯛꯁꯤꯔꯣ
Ngamin biyo ko ga. Yeah. Dalen. Abema have a name. Abema. Lang name I'm going to I will dip this. Wow. Sabi ka tuk katas la kani mahima na. Ayo. Kaya mo piyo eh. Gaya. Isa yung tumama ko. How ba ta mo dan ngay. No, this one na. Nawawala na eh. Ay, ko talaga. Sino ko na? Alurin mo naman. Sinakot loy. Yeah. Sa sim ta ko san. Alam mo kung try how sila ba. May simut crack. May mama bus mamna. Medium tabisi. Ado huskane kang ba. Kain inverter lo ilay amda. Kam ta late ram. Huska am talay treba. Pos late. Huska lay treba. Habadi prepare ni na. May mood na loy habadi. Wow. Sila kut pa niya. Ay na sa pa. Wow. Ma'am, si Pajada. Oya, show me Pajada gitu pak. Bhadra, can be. Oh yeah. Mana matang ko ni nga jaro pa sa tayo kay no kang di nga sisi. Isay kang bugtado yak sabi. Nahan, kamati kita halaga. Ang ulangi. Buộc ra rồi mình rồi cũng chầm mày. Ay di sabi sana gre. Kim chỉ má lưỡi ra kìa bạn. Ma, kau lu. Nó kim chỉ làm bà mày không? Ba mi no. Bijo lo mag tawa. Với lại. Má alu như hao mà tao thật lẹ. Hoặc ra bay thì alu chung bia. Ay bau cha de do ma alu ba cha da le. Ay hilok sale ko. Kope. Ay. Mama. Khoan. Mà chính cái gì chẳng có lẽ. Video mà cậu thật lẽ. Ay hujik. Sana dulu deh nih pak, dulu. Ya terus. Dandan lâu với ngata ngay dandan lâu bị. Sao. Ay huwag sila. Nakuha kami ng guys, si Kwat kaya. Pero na, still lang. Khuất.
ꯑꯩꯁꯦ ꯇꯞꯅ ꯍꯜꯂ ꯁꯤꯜꯗꯨꯅꯦꯕ ꯑꯗꯨꯗ ꯀꯥꯏ ꯀꯧꯗꯣꯏꯅꯦ ꯑꯩꯍꯥꯛ ꯎꯗꯤ ꯀꯥꯎꯋꯦ ꯑꯩ ꯄꯨꯛꯀꯁꯦ ꯍꯟꯊꯖꯔꯝꯃꯦ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯍꯟꯊꯔꯨꯔꯕꯅꯦ ꯑꯃꯨꯛ ꯈꯥꯡ ꯊꯦꯡꯗꯣꯔꯦ ꯑꯃꯨꯛ ꯍꯟꯗꯛ ꯃꯔꯛ ꯑꯗꯨꯝ ꯆꯥꯗ꯭ꯔꯤꯁꯦ ꯊꯨꯝ ꯌꯥꯛꯇ꯭ꯔꯣ ꯌꯥꯛꯇꯦ ꯂꯥꯡꯅꯦ ꯄꯤꯖꯔꯒꯦ ꯌꯥꯛꯇꯦ ꯑꯕꯦꯝꯃ ꯎꯝ ꯂꯥꯛ ꯕꯦꯕꯤꯁꯦ ꯑꯗꯨꯅꯦ ꯑꯩꯁꯦ ꯁꯨꯝ ꯌꯥꯔꯕ ꯑꯥ ꯃꯥꯒꯤ ꯑꯀꯥꯕꯁꯦ ꯁꯨꯝ ꯂꯦꯛꯑꯒꯗꯤ ꯑꯩꯁꯦ ꯏ ꯀꯥꯔꯛꯄꯗꯒꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄꯁꯨ ꯌꯥꯕꯩ ꯆꯥꯡꯁꯦ ꯉꯁꯤꯁꯦ ꯃꯅꯤꯟ ꯋꯥ ꯋꯥ ꯀꯥꯔꯒ ꯐꯨꯠꯂꯨ ꯐꯨꯠꯂꯨ ꯆꯤꯡꯈꯠꯂ ꯆꯥꯒꯗꯕꯅꯦ ꯑꯗꯣ ꯃꯩꯅ ꯌꯥꯗ꯭ꯔꯕ ꯆꯥꯡ ꯑꯃ ꯏꯈꯪ ꯈꯪꯍꯧꯗ꯭ꯔꯦ ꯃꯩꯇꯥꯟꯗꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯗꯨꯐꯥꯎ ꯆꯥꯔꯣꯏꯗ꯭ꯔꯣ ꯀꯣꯟꯅ ꯊꯨꯝ ꯌꯥꯏ ꯈꯗꯥꯡꯅ ꯑꯃꯨꯛ ꯄꯦ ꯌꯥꯝ ꯆꯥꯔꯦ ꯇꯥꯛꯏꯅꯤ ꯃꯌꯥꯝ ꯁꯥꯟꯅꯕ ꯊꯦꯡꯉꯦ ꯑꯗꯨꯅ ꯁꯤ ꯑꯣꯏꯔꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯒꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯑꯃꯨꯛꯀꯁꯨ ꯁꯥꯟꯅ ꯄꯨꯅꯝꯖꯔꯤ ꯄꯨꯅꯝꯖꯔꯤ